State Security Force amadi micham haliba kuki militant sing miyam pun thengna minarasi Youth of Manipur. Youth of Manipur ki thongmi sing nasu hauze lamdam sin thokliba kanglu ku irang asida kuki khulai fiber singna landarak tun State Security Force amadi micham miyam kaya nongmai na kap tun haliba si miyam pun thengna minasi pun thoklaklo haiba khola puduna lakiba miyam gi oiba khongsat Manipur police na tear gas cell kaya kap tun tan kai kre masing yamlaba Youth of Manipur ki thongmi singna ngasi ayok pung 12 tabadagi singjamai da pulaba matungda Chief Minister Banglo tamna laki Kongsat aduna moirang khom Krishna Premi Oil Pump mapayorok pamatamda Manipur Police ki kangbuna thatki maduda ngaihak muknaraba matung Police ki kangbuna tear gas cell kaya kaptuna tan khaiki madugi matungda Youth of Manipur ki thongmi sing manak nakba lambi da phamjinduna laiki